tabiribasingbu ngangom kiranna taramna okchari. Akasbani Imphal gi paukangbo masung Rajya gi Art and Culture Department apuna sinjaba Ajatika Amarit Mahotsav Quiz Program gi nipunipan sub episode ki wahang hangjari. Wahang adudi ing kumjalising machanipan marputara mathoida Kanglasa mamangda manga kaktuna hatkiba British officer manga aduda yolhing phalang chankhiba yot chuba nupa adu kanano. The question is, name the blacksmith who chained 5 British officers who were later beheaded in front of Kanglasa in 1891. Aikoigi email address airinfalnewsquiz@gmail.com da isagi ming laifamamadi contact number galoinana adomgi paukhum thabirao. Mamangi irai numita quiz program asegi niputare chuba episode ta hangjakibu wahang. ing kumjalising machanipan marputara mathoigi Anglo Manipuri War da British ki tamu kalam gi Manipur Field Force ki transport officer oikhiba du kanano. Wahang asigi chumo paukhumdi Kulumdoi Shuba Madras Infantry gi Lieutenant B.W. Marloni haibashini. Khwaidiga hana chumo paukhum pirakhiba miyoi ahum khangatchare makhoi singadudi ahanba winner na luang sangum makha laikai degi Huining Sumbam Olivia Devi ni. Aigi ming Huining Sumbam Olivia Devi aduga aigi laifamna luang sangam makha laikai degi ni. All India Radio Imphal gi I paukangbo amadi State Art and Culture Department anina pullaga kui rai nimit khudingi pangthokliba Azadi ka Amrit Mahotsav ki quiz ki thoram ase aikoi yamna kanaba piba maroina hogalakliba inkhalakliba naharol singda yamna kanaba piba adugumba thoram amani haijaningi matung tarakpadasu lepa leitana adumak pangthokpa ngamba oibiu haiba wafam se thamjake. Anishuba winner na kontha ahlup mamang laikai dagi laifrakum rega ni. Ahum suba winner na sekmai dagi thaugdem ajit ni. Winner sing the congratulation pijari. Loisilakpada ngasigi nipunipan suba episode ki quiz ki wahang amuk hananing sing jari. Ing kumjalising machanipan marputara mathoida Kanglasa mamangda manga kaktuna hatkiba British officer manga aduda yolhing phalang chankhiba yot chuba nupa adu kanano. The question is, name the blacksmith who chained 5 British officers who were later beheaded in front of Kanglasa in 1891.